SHAKHANGDABA Kidnap Toukhiba Meeoi Ngarang Numidang Bishnupur District Police na rescue Toukhre Hairi Police tage phangba pau magi matung ina SHAKHANGDABA pharuraba Meeoi adudi Kwakja Ward number 6 tage MD Tazimur Chahi Kuntaruk apokpa MD Slaudin Kawi Hairi Ngarang numit yung mamatong pung 3 minute kuntaba adwaida SHAKHANGDABA mamay mamit khumba Meeoi 3 marina Kwakja pangalam khai tidim road tage pharga angangba machuga central car amada Moirang Maikai Rom the Pukibani Hairi, Power Si Hak Pangbaga Pagok Chow Police Amadi, Bishnupur District Police Commando gi Apun Batim Amana, Moirang Amadi Moirang Kuno, Maikaida, SHAKHANGDABA Singna, Fakibadugi, Kongoli Bahoki, Loinana, Moirang Kuno Itnik Paki, Akoibada, Ladiba, Jingnaba Mapum Sindastress Operation 2, Jataba Hoki, Matam Karatiba Humbagi Tabak Sataraba Matung the MD Tazimur, Moirang Kuno Lambigi, Mapam Madagi, Police na rescue Toki Haina, Police take Pangba Paus na Makatari.